ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯛꯀꯕꯆꯣꯐꯅ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯑꯟꯗꯔ 12,000ꯒꯤ ꯆꯥꯏꯅꯤꯁ ꯃꯣꯕꯥꯏꯜ ꯂꯣꯏꯅꯃꯛ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯇꯥꯈꯤꯕ ꯄꯥꯎ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯇꯦ ꯂꯣꯏꯅꯅ ꯃꯁꯤ ꯊꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯏꯕꯦꯆꯥ ꯗꯤꯕꯤꯅ ꯇꯧꯕꯤꯔꯛꯄꯅꯤ HTC ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯝꯕ ꯃꯣꯕꯥꯏꯜ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯝꯄꯅꯤꯅ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯗꯕꯒꯤꯔ ꯀꯩꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ Huawei ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯀꯝꯄꯅꯤ ꯑꯁꯤꯒ Xiaomiꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯍꯦꯟꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯃꯣꯕꯥꯏꯜ ꯀꯝꯄꯅꯤ HTC ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯅꯧꯕ ꯃꯣꯕꯥꯏꯜꯁꯤꯡꯁꯨ ꯂꯣꯟꯆ ꯇꯧꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯅꯗꯤ HTCꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯣꯄꯔꯦꯁꯅꯦꯜꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯇꯣꯞ ꯇꯧꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯑꯁꯤꯇ ꯅꯠꯇꯅ LGꯒꯨꯝꯕ ꯀꯝꯄꯅꯤ ꯀꯌꯥ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Xiaomi ꯑꯃꯁꯨꯡ Huawei ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯄꯩꯁꯥ ꯅꯦꯠ ꯚꯦꯂꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ Xiaomi ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤꯅ $33 ꯕꯤꯂꯤꯌꯟ ꯒꯨꯝꯕ 2018ꯒꯤ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤ ꯑꯗꯨꯒ Huawei ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ $108 ꯕꯤꯂꯤꯌꯟ ꯅꯆꯤꯡꯕ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ Huawei ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯗꯨꯃꯛꯇꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯁꯨ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯇꯦꯁꯂꯥ ꯃꯣꯕꯥꯏꯜ ꯃꯥꯔꯀꯦꯠꯇ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯅ ꯃꯥꯔꯀꯦꯠꯇ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯐꯣꯟꯒ ꯆꯥꯡꯗꯝꯅꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ 20,000ꯅ ꯂꯩꯕ ꯌꯥꯕ ꯃꯣꯕꯥꯏꯜ ꯑꯃꯇ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯐꯒꯗꯕ ꯃꯔꯨꯑꯣꯏꯅ ꯀꯦꯃꯦꯔꯥ ꯑꯗꯨꯒ Xiaomi ꯅꯠꯇꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯑꯗꯣꯝꯅ ꯑꯍꯥꯟꯕꯗ ꯍꯪꯕꯤꯔꯛꯏꯕ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯣꯟ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯐꯣꯡꯗꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯟꯆ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯕꯤꯔꯛꯏꯕ ꯃꯁꯤꯅ ꯂꯣꯟꯆ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯐꯣꯟꯁꯤꯡꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯌꯥꯝꯕꯅ Appleꯒꯨꯝꯕ Samsungꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯕ ꯐꯣꯟꯁꯤꯡꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯁꯣꯏꯅꯃꯛ ꯌꯥꯒꯗꯕ ꯐꯣꯟ ꯑꯃꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ Xiaomiꯁꯨ ꯅꯠꯇꯕ ꯐꯣꯟ ꯑꯃꯇꯪ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ Moto G71 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯂꯣꯏꯅꯅ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯖꯔꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯤꯅꯦꯁꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯁꯦꯝꯁꯪꯒꯤ G Flip 4ꯒ iPhone 12ꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤꯁꯤ ꯆꯥꯡꯗꯝꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯁꯪꯒꯤ G Flip 4 ꯍꯥꯏꯔꯤꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ PS Entertainmentꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ MI Note 10 Pro ꯁꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯗ ꯃꯨꯠꯂꯒ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯑꯣꯏꯖꯥꯠꯅꯣ MI UI 13 ꯑꯞꯗꯦꯠ ꯇꯧꯔꯨꯕꯒꯤꯔ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯗꯣꯝꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯍꯥꯡꯕ ꯃꯇꯝꯗ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯀ꯭ꯔꯦꯁ ꯇꯧꯕꯒꯤꯅꯤ ꯂꯣꯏꯅꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃꯗꯤ ꯑꯗꯣꯝꯅ ꯑꯞꯗꯦꯠ ꯇꯧꯕꯤꯔꯤꯕ MI UI 13 ꯑꯁꯤꯗ ꯕꯒꯁ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯑꯁꯤ MI ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ Twitter ꯍꯦꯟꯗꯜꯗ ꯑꯃꯨꯛꯇꯪ ꯇꯦꯛ ꯇꯧꯔꯒ ꯀꯃꯦꯟꯠ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯔꯒ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ Wahidur Rahmanna tꯧꯕꯤꯔꯛꯄꯅꯤ bro Note 11T 5G game ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯟꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯨꯄꯥ 35,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Mediatek Dimensity 810 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗꯕ ꯑꯣꯏꯔꯣꯏ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯅꯠꯇꯅ ꯂꯨꯄꯥ 35,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟꯁꯤꯡꯒꯤ ꯑꯐꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨꯁꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯀꯝꯁꯥꯏꯅ ꯏꯕꯤꯔꯝꯃꯤ iPhone 13 Pro ꯒ 14 Pro ꯒꯁꯦ ꯀꯩꯗ ꯈꯦꯠꯅꯕꯒꯦ ꯄ꯭ꯔꯣꯁꯦꯁꯔꯒ ꯀꯦꯃꯦꯔꯥꯒ ꯅꯠꯇꯕ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤ ꯑꯁꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯁꯨꯡ ꯀꯦꯃꯦꯔꯥ ꯅꯠꯇꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯐꯤꯆꯔꯁꯤꯡꯗꯗꯤ ꯗꯤꯁꯄ꯭ꯂꯦꯗꯕꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯐꯤꯆꯔ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯗ ꯑꯗꯣꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ iPhone 13 Pro ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯕꯖꯦꯠꯇ ꯄꯩꯁꯥ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯁꯦꯞ ꯑꯣꯏꯕ ꯂꯣꯏꯅꯅ ꯐꯤꯆꯔꯁꯀꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯃꯥꯟꯅꯕ ꯐꯣꯟ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ 13 Pro ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ Nikon Thokchomna ꯇꯧꯕꯤꯔꯛꯄꯅꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯁꯤ Realme 5S ꯅꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤ ꯁꯤꯅꯤꯡꯉꯤ
तबतबु बैटरी सिनबदा हानगुम कानबा मतम कुइना सिनबा यागद्रा सिनगदुलबा बैटरी अदुना अदुगा मसागी असेंबा कंपनी के ओरिजिनल बैटरी सिलेबा सिनबा फंगदा अदोंगी सब्सक्राइबर अमनि पाउ बिबिरो अदोमना वाइबिरेबा फोन अदुगी बैटरी असि नुवायरतबा मरम ओरगा बैटरी सिनगे हाइबा तारगसु आइबु हाइजो हाइबा तारगदि अखोगे लैरिबा कंपनी की सर्विस सेंटर गुमदा चलगा सिनबिबना हेना फगन हाइरिबा मफम अदुदा चटपा मतमदा सोइदना मक्की कंपनी की असेंबा बैटरी फंगबा याइ अदुगा हाइरिबा बैटरी असि सिले हाइदुना सु हाना गुमना बैकअप लैबा लैजबा हाइबसि असि अखोगे लाइबक्ता लैरे मसि इलेक्ट्रॉनिक्स आइटम खुदिमक असि चपमाना साबा तारगसु अदुम लॉन्ग लास्टिंग ओइबसु यावी ओइदबसु यावी मसि अदोंगी सिनबगी सु मखा पोली हाइना अदोंगी कमेंट असि पाखोम पिजरी मथंग दा लखचरिबा कमेंट असिना लांगलेन चनुना तोबिरकुनि ब्रो लॉन्च तोगदबा फोन खरागे वीडियो सेम्पिरो याम नुंगाइगनि नेक्स्ट ईयर गी होय अदोम हाइबिरेबा मथंगी चुहिदा लाकदबा लॉन्च तोरकदबा फोन सिंगी मतंगदसु वीडियो सेमनबो होनजगे लोइनना लाकदोरिबा था डिसेंबर था दसु लाकदबा अनौबा लॉन्च तोगदबा फोन लैबा तारगदि हाइरिबा फोन सिंग अदुगी मतंगदसु वीडियो सेमनबो होनजगे हाइदुना अदोंगी कमेंट असिगी पाखुमसु पिजरी मथंगदा लखचरिबा कमेंट असिना दा अबुंगना तोबिरकबनी Realme 8 64 megapixel quad camera versus Oppo Reno 7 Pro 50 megapixel triple camera phone anisi pro tang badadi Oppo na heli aduga camera di Realme na heli sikagino reply gi damak next Sunday ngai jarang gi oi adom na haibi reiba company sing haja batari masi sing asi loina ma Oppo Vivo na tang Realme OnePlus na chingba haiba sing asi China gi BBK Electronics Corporation haiba company asigi sub brand ngakni maram aduna haiba sing asi amada na traga amada dumak mari leina ba adubo haiba phone adu da hena camera singi हारिबसे कंपनी सब्रान अदुना ऑप्टिमाइज तौबगी मखा पोली अमसुंग ऑप्टिमाइज तौबननी हाइना दोंगी कमेंट असिगी पाकुम पिजन मथंग दा लखचरिबा कमेंट असिना KB 67 हाइनी बिरमे प्रो Xiaomi 12 Pro 5G सी लैबा याबा फोन ला 60k मुक लैबा फोन अफबा खरा हाइबिरो ब्रदर Xiaomi 12 Pro 5G हाइरिबा सुसु लैबा याबा फोन हाइरिबा फोन असि हौजिकी मतमदा लुपा लिसिंग यांखैगी मथक्ता लेरमगदबा माले अदुबो फोन असि ऑफर की मतमदा ममांग चत्ता अखोगी एक्सचेंज ऑफर का हपचलगा यामना होंगना लुपा लिसिंग 35 दगिना निफु भौगी मनुंगदा फावदा ऑफर पीखिबा फोन अमा ओइबनी हाइरिबा फोन असि यावबा कैमरा असि अदुकी मतिक फारे अदुगा Xiaomi की ओइनदि मसि फ्लैगशिप फोन ओइबना मसि सर्विस अदुकी मतिक फजना पीरि मरम अदुना हाइरिबा फोन असि लैबा याबा फोन अमदि ओइ अदुगा अदोमना लुपा लिसिंग यांखै फावगी रेंज अतोपा फोन अमा यिंगबिरम बतारगदि ओगी iPhone 12 नत्रगना OnePlus की 9RT na chingba phone sing asisu dumak laiyuna bi namakta yengba yaba phone amani haina domi comment asi papo picture masining asigi mayam na hangbiraki ba wang sing amadi ibirakpa comment sing ba video asibu meng tabiri ba amadi video asda comment to biraki ba mayam puna makusu ai gi mic ai digi hainga litan thaga chaba phongrok chari tungda su adom na mobile phone sing matang da technology ka mari na ba khangmin ba wang sing lai ba tar su asigi video ge comment section da sung soi dane biram amadi adom na channel asida bibining ba suggestion lairaga su asigi video ge comment section da sung soi dane biram mayam na hangbirak po wang sing ibirakpa comment loina na bibirak pa suggestion ga loina na anaw video ma pudun laksage masigi oina di video si matang asida ba sinjari tungda anaw video amada amuk thengna si matamadu pawgi da magtadi mayam puna magtigi kaina bagyatang ni jari